Ministry of Home Affairs की advisor NEAK Misra Impala Lady Kuki MLA sing government CM Yaugari Nimit Krani की मनुंग मणिपुर पॉपुलर गवर्नमेंट में सेमलब याय है बीजेपी एमएलए सिंह की मनकता कनंगांगनब मदी कुकीजौ लुप सिंह गवर्नमेंट सेमलकपद कुकीजौ एमएलए सिंह याव यारो हेबा अकन वाफम सिंह थमलबसु सेंटरनसु पॉपुलर गवर्नमेंट में सेमनब होटनरी मदी मदुदा कुकीजौ एमएलए सिंह सोयदन यावरब याना लैरे हैना थाजब याब पाव लिखुन सिंह फोंदरखि अमरमदना ngarang phang ki ba kukizo MLA sing mi phama mana kukizo MLA sing na akakna ba condition amagi makada anoba government semlakoda yana ba leiri hari thajabi aba pawge likhun sing na hai ngarang assam gi kanapara da leiba hotel amada kukizo MLA sing mi phama pangthok tuna manipur da anoba popular government semna bagi matangda kumna khanadai nakhi masigi mifam aduda saruk yakiba kuki MLA singna akaknaba phibam amagi makhada manipur popular government semlakpada saruk ya bahaina yana khiyari akaknaba condition adudi government semada yaukshilga makhoigi separate administration ki demand government aduna sagot pa haibasini ngasigi ngarangi mifam aduda saruk yakiba kuki zo MLA singdi hawkholet kipgen nemsa kipgen lezamang hawkip paulelan hawkip amasum silun thangni saruk yakitaba MLA sing adudi LM khawte kemle hangsing bungjagin balte garsunglar sanate amasum let paw hawkipni masigi miphamatuda kukizo MLA mangana saruk yadri yakidrabasu yawkiba MLA sing lawkiba ware badubo sapsana sogoli haibigi thajaba pirakle haina thajaba yaba pawge lekhun singna makhatana fongdukli anabo government semana kukizo MLA singna yawksindana ba ngarang miphamna ware lawkiba ga loinana ngasisu kukizo MLA singa kuki UG singi apunba body ani KNO amasum UPF ka Assam gi mafam amada mifam pangthok tuno wa khanagan heri ngasigi mifam asida Ministry of Home Affairs ta awang pok lamdam gi advisor oibtanatana awang pok lamdam gi khulai paiba lup singi government ka wari sanabada interlocutor oina saruk yaduna lakni bi AK Misra yawrabi heri ngasigi mifam na saruk yagani haina thajanari ba AK Misra ngarang manipur lakre heri unofficial leba pawge likhun sina phungdora pagi matungina hana AK Misra imphal lakhiba ga loina ngarang mak chuchampur amasung kangpok pide satuna kukijo civil society organization singi mutsinga unaki heri assam da nahandagi hauna kukijo singi tuan malup singi mifam sing pangthok tuna lakli amadi madu ngasisu sathagani haina palladuna pawge likhun singna hai ngasigi mifam asida Union Home Ministry gi mihur oina AK Misra yawrab yari Union Home Ministry gi makok thongbu official ama laktuna kukizo society singi lusing basing unari ba si sapsana kari gi no haibadi khangmangamdri adumaina ma manipur anoba popular government ama semlak pamatamda kukizo MLA yawhanna baga mari lainaram bi haina pawge likhun singna phongdokli amaram atopa pawge likhun singna hai anabo government ama semna ba sentana akan mamongna thabak lokholak pa sida kukizo MLA singna su soidana yawkhi yawigi thajba leibana maram moiduna government semna yawkshin ba pamda ba kukizo mayamna thabak sing lokholak akan mamongda campaign sing sathari kukizo MLA singi maraktigi MLA ani natragana ahum anobo government semba yawhanabigi apamba leiba kangbusu yawbaga loinana kukizo mihut singi maraktigi minister ahum hekta phangbagi thajaba leitabana MLA ani di hungsoi soidana minister oina government semlakbada yahonaba wafam sing pukhanaba yawrari MLA ahungi maming panabada su amadi ani gi maming panabada MLA amagi di maming di adum yawheri manipur gi apunba kukizo MLA taragi manung da tare na BJP gi MLA sing atai di independent amasum atai party sing gi mute sing ni BJP gi kukizo MLA tare adudi kangpok gi nemsa kipgen chusampur gi LM khokte saikot ki paulilan hawkip tengnopal gi let pau hawkip tipai muki gorsang sanate thalon gi bungjagin balti amasum henglep ki lezamang hawkip ni hawkip sa english sing ni kun go hom da gi me hum da chusampur gi irang horak tu na manipur gi tuan mafam da sandorakraba matung me taraga ni thu da kukizo MLA sing na manipur gi tokhaiba administration demand tawkhiba madi madubu kukizo mayamna sagatuna lepal leituna separate administration natragana legislature yawba pudu seri gi mawongi union territory demand tawrabasu center na piroi haina tasing na phongdokhrabana kuki lup sing gi marakta anobo government semba yawkshin hobigi apamba leibani haina pawgi likhun sing sina phongdokli
Koki lupsing amadi miyam gi marakta manadaba wakhalonsing leibaga loidana India lenga ki thawongdigi anauba popular government ama soidana semlakpa yai habigi thajaba leiba amadi maduda koki jau MLA sing yauksin kiba yabagi thajaba leibadigi koki jau lupsing gi marakta maru oiba kharana mifam sing pangthoktuna government semlakpada yaudana ba warep lokibani Manipur athuba matamda popular government ama lehendana ba wafam laklibasi center na haukiba matam kharagi mamangdigi lokholakdiba tuwan ba thabak thorom sing na takpani Haukiba English singaniga kunga mangagi December taraga marida koki jau BJP MLA tadet ki manungda mari yauna Manipur gi BJP MLA kuntra hena puna phaminaduna Manipur santi purakna ba wakhana khibani BJP gi General Secretary Organization BL Santos amadi party sigi awang poklamdam gi thabak puba Summit Path yauna pangthoki bami phamaduda BJP MLA singda Manipur santi purakna ba amadi Satok Sin Topi Yadra Lady Sing Hananaba CSO Singa Tanaraga Tabak Lokonaba Kanki BL Santos Manipur Laklaga Impal to Sampur American Popida Satuna BJP MLA Sing Unaba Lakibatanatana Delhi the Union Home Minister Amit Shahna preside Tauduna Manipur Governor A.K. Bala Chief Secretary P.K. Goyal Security Advisor Kuldip Singamasum DGP Rajiv Singaya Manipur Maram the Kanakiba Laikibana Sing Yumpam Oiduna BJP MLA Singi Marakti Lakli Janawari Kungamatu Pawgi Manunda Manipur Popular Government Haibigi Tazava Pongdoktuna Lakli Pawgili Kun Singamanadi Tasiki Kungamatu Kungani Pawgi Manunda Popular Government Lakpi Yabigi Tazava Hana Pongdorli Manipur PR President Lakraba Matunga India gi Prime Minister Narendra Modi Manipur Laktuna Susampurama Impal Miyangi Mipamda Wangang Kremati President Draupadi Murmu Manipur Laktun Impal Nupilal Memorial Complex Nupilan Imasingda Hekaleka Tamkremadi Tuan Singi Mapam Sing Satuna IDP Sing Sunakri Indian Army Assam Rifles Amadi Security Makok Thomas Sing Hokiba Matam Krashida Manipur Laktun Manipur Housing Ori Pibam Sing Gangsin Kibalekravani Matam Kaktana Lambi Tingbagi Kongzang Satari India government suspension of Operation Shu Tonari Koki Kulai Piper Loop Koki National Front KNF na Kunja Sing the Haking and Kihalako Yaning the Bapong Doctuna Satraki Matam Kaktaba Lambi Tingbagi Kongzang Satari Nahan Ireng Naga Kunda Saba Waking Set Ama Sidok Lambaloinana Ningsing Yombi the Kokilen Hana Tazalamadi Miam the Lambi Timbi Kongjang Sanki Kongjang of the Sangshilingai Manunda Koki National Franki Masana Masabu Commander Ni Haizava Tiger Kipgen Hina Kangava Muemana Ireng Naga Kungi Siermenda WhatsApp ki thangda amasum telephone tawduna kunja sing nomai kapsingani yum mai thagani haitunu ki halakbu yaning daba phongdoktuna masing yamlab kunja sing lambi da thoktuna kholauk sing lakhi khongjang jang ki bu kunja sing ireng naga village da KNF UPF terrorist ki kedar tiger kimgen hatkani tukani han ki halakba masum khulai pai sing khungi lanthum sing thukairam ki meyokta matam kaktaba bancha thari haina iba banner pai dunu khongjang jang Nakala Maromda Walking Committee Liangmai Naga Council Manipurna United People Fronts ki Makhada Lenga ka suspension of operation Sathariba Koki National Front ki Kulai Paiba Kedar Sing na Miyamda terrorist ki oiba thawong sing sa tabama sum Lone Yadaba Tabak Thawong Sing Matang sa Tarakpa si Akan Mamon Kandem Tarakli Haukiba Janawari Taramathuigi KNF UPF ki Kedar Sing na Comedre Silag Apaba Makal ki automatic nongway sing Shugi Kangun Fugairga, Pong Laglaga Iren Kuna Sangsilaki, Kulai Pipe Kedar Singaduna Lantum Sing Ama at one Magaloid in a community waiting shed ama at one Magaloid in a Kungi Polam Sing Ama at one key, Kungi Ningsing Yumbi the Koki land Amasum stay away having a single voice in Islamki, Masina Miam the Kian Metananangam Kayi Matanga, Kanaba Hauduna Masum, Yelhow me or even Nagasingi Wakal the Aki to Zum Holly, Komza English Singani Kunga Taruki Janawari Taragani Twida. Ayukpung mapalom taba matamda ereng lambi da kunja singna ingna tapna lambi thingbi khongjang jangki ayukpung taramathuram taba matamda masana masabu KNF ki commander ni haijaba thangboi kipge natragana halan thang kipge hairagasu khangnaba tiger kipge ni haina saktak saba miwemana WhatsApp ki kuthangda
खुनगी चेयरमैन पाव पीरखी तुंग मोबाइल फोन तौरखी मांगना खुन तुम नमई थादोकनी नोमई कापसिलकनी है क्रिमिनल गोब थावों चथबग लोइदना मियामगी पुंसीदा अकितुजुंग फोन खेरी नकल अमरोमदा कुकी सिविल सोसाइटी सिंग अमसुंग कुकी फुरुकी मियोइसिंगना लियांगमै नगासिंगना लंबी थिंगलिबदु लाउथोखनबिनाबा एसपी कांगपोकपिदा मेमोरेंडम पिसिंदुना तक्सिंख्री कुकी एनपी सदर हिल सहिलका कोतु थादौ एनपी गांगते ट्राइब यूनियन वाईफाई पीपल काउंसिल कुकी वुमेन यूनियन सदर हिल्स की लुसिंगबसिंगना पुनो खुयेक पीखिबा मेमोरेंडम अदुदा सुसापुर कांगपोकपी लंबी सतोक सिंदंग हैक लेतन अयत अपन पीबा सिना मियामगी मर्क सरांगना थोलकपगे हैना सेक्शन वा फोंदोखरे येलहौमी नि बहाइरबदि थांगलंब खुद सिंगलंब खुतुम थादकिसी कोरोंगान बखुमन सिरोय ट्रांसपोर्ट कोऑपरेटिव सोसाइटी लमसांग ब्रांच से खुदिंग पांथोक्तुन लाखपगुमन उरिपोक कांगसुप रोड की नागयेत लेरिब उरिपोक लमसांग अमसुम सकमाई असेंबली कॉन्स्टिट्यूएंसी अहुंगी मनुंग लेबा ट्रांसपोर्टर सिंग क्लब ऑर्गेनाइजेशन अमसुम मैरापाई मियांगेबा नुंगसी चानब थौरम पांथोखरे येलोमी नि बुहाइरबदि फना सिंगलंब लेरबसु थांगलंब खुद सिंगलंब खुतुम थांगलंब थांग थसी थादसी है आरम्बाई टेंगोलगी लुसिंग पोरेल कुरौगान बखुमन फोंदोखरि गरांग इम्फाल वेस्ट की ताउथोंग खुनौ खुदैबन कांगजैबुंग सिरोय ट्रांसपोर्ट कोऑपरेटिव सोसाइटी न सिंदुन पांगथोकिबा नुंगसी चानब थौरम अदुदा उरिपोक लमसा अमसुं सेकमाई असेंबली कॉन्स्टिट्यूएंसी अहुमदगी लाकपा क्लब ऑर्गेनाइजेशन अमसुं मैरा पाइबी क्यागी मिहुतसिंगना सरुक याखि थौरम अदुदा लमसांग असेंबली कॉन्स्टिट्यूएंसी की एमएलए सरक हैबम राजेन लमसांग पुलिस की ऑफिसर इंचार्ज उरिपोक लमसा अमसुं सेकमाई एसी की मनुंगदा लैबा ट्रांसपोर्टर्स ऑर्गेनाइजेशन क्यागी मिहुतसिंग म्युनिसिपल काउंसिल अमसुं पंचायत की मिहुत क्याना सरुक याखियरि सेनको की नार्को टेररिस्ट सिजनरग मणिपुर लांदारगलिबसिगी मयोक्ता जनवरी 30 मियामगी खोंगस चलगनी कोकोमी नमित असिदा मियामना अमुबा फिराल थेतुना खोंजंग संगसिमिनसी मसी नतना यलौमी अमदि मणिपुरगी तुंगी लाइब कनमंगमलोय खुराइजमा थौबा मणिपुर थाजिलगलिब सेंट्रल फोर्सिंग असे यलौमी अमदि मियाम ngakpa lakpa nati haiduna manipur thugaiba pam sin ko ki terrorism ngak sin ma lakpa ne masu manipur sin narco terrorism maru phongna muthakadabani haina kokomi gi convener khuraizam athobuna phongdokri wafam asi ngara numidang waram pung manga rum tarakpa lamphel do leiba kokomi gi loisang pangthok paw gi mifam na makna phongtok laduna makhata na hai yunalenga na sin ko ki narco terrorism sizinaraga manipur miyam gi mathak sa tharakli landa sigi mayokta tha sigi kunthra ga mathoi de miyam gi asoba apunba khongsat ama satpaga amuba phiral thetuna khongjang sangsin minarasi masi natana yellomi amadi manipur gi tungi laiba kanma ngamroi ki mangla makhata na hai मे हुमिंग लिसिंगनी ga kungo homdoi gi laibak thiba thaudok si tholakraba matungda makhata na lamdam sigi miyamna matam kya gi mamang gi yellow mi sinung si sandan amat oina hingmina duna lakpabu khabai khara sana mekei salai khangdana thugwai rakpi yamna nungai tabu tak am hausi oiri hena manipur miyam khali masigi mek laraba khudam singi manungda hauji ay numidang khangdana manipur ing tapapurakna bo honari be serak sida ngarang amadina han ereng khulda thokpa aki akhang pibigi thaudok sin mek singna takleki aikoina yengbada manipur gi lamkhai gi saruk singna kumja english singani ga manga amadi english singani ga nipan gi matamda india lengana asan ba mi amaga loidana araiba sel thum amadi khudong chaba khudimak pithoktuna burma lebak ki pusilakpa mi top singna lamdam sida khunda laita adun lesson ki tuan tuan ba khanglup singi miyoi singbu anoba makhal gi khulai paiba narco terrorist group amana mobilize tawduna pukhalaki badu ngasidi bapung marai pharaktuna masa marin phandok pa hingalakhi loina lamdam sida khundari bi yalomi singi lam khulamadi punsi mahingda akan mongda temsing narakpagi mami yamna song tarakli masigi khudamdi ereng khulgi khunja singi mathakta madi khulduda khulai paiba maru oina sin narco terrorist group singi marakti gi house india lenga ka minamba agreement suspension of operation su haiba mingthol pisilaga lamdam sida group sina phong na khulai pairaga operate tawbo yanaba makoibu sisinaraga lamdam sigi yalomi singbu terrorize tawbo yanabi da maksingi saruk singda akan momongda militarize tawraga narco terrorist militarization tawduna thamlakpigi mek laraba khudam ngarang miyamna uphangi
masi sin koki narco terrorism sa tharakpa aggression gi suruk amani aggression asi India lenga na khumza English ngani ga manga amadi English ngani ga nipan dagi mapung phana maru hulaga makhoi gi aron ma policy proxy war ahong balak riba makhaidi asigumba makhal gi miot mine amadi lam kopsin ba landabana singba khongjang singsi makha tana sa takrakhi gini thokriba thagdok sigi matang na ireng khul gi khunja singna thagdok sigi mapung oibu report ama pikhalai masigi matungina pauksi sing su mayak sing yakri madudi khulgi laizabu waiting set ama thugairamigi mayok khunja sing wakat khongjang sangsilakpa matamda madubu namthanabu honarakpa khunja sing wari sanadun natragana civil society sing unabigi muhuta suda laiba KNF ki lusing mani haiba tiger kip gen ko mana khulgi ning thodu phone taraktuna akan mamong na akhi khang pirakpigi wafong kya phongdorakhi basina mayak sing takli makha tarakpada khulai paiba mioi kunthra hen mana khulsigi khulak sangsilak tu khunja sing da aki akang piba matamda India lengang na lamdam sida tangdu laitawa purakna bani khulai paiba sing control tongna bamadi law and order ngakna bani haina thajilaki ba security force sing laina makhoi gi mamangda terrorist sing du da phong na khulai pai du na sangla ba phawda kari mata tawdi khunja sing na wakala basu tashin ushina dana lai masina takpad India lenga ki makai digi thajilaki ba central security force sing si huki khulai pai bising asida support tawna ba makhoi bangaklau pina ba tharak pani haibasi thawdok mayak sina takli India lenga na tharak liba central forcing si yellow mimiyangi punsi kanna bamadi sai suraga da ba irang solution na ba tharak poiramdri makhoi di India lenga na yo laga pukhalakpa narco terrorist group mayam protection pina ba tharak pani haina lawi thawdok sina maram oiraga ngasi Manipur thokliba wathok singsi India lenga ki policy amana thuan ba ngaktani habi he hauki ba sahi gi September marida su extend tawbi agreement wafam si mek sin yawi agreement si ki manung saliba group kunga manga sina pairamba khulai sing CRPF amadi BSF kem na thamgadabani haibadasu amata ngakte ki ningthijana electric fitting tawbiram dabana miyam gi khongjang na saruk yaba satlingai da mai saklamle bem kumjai lisingani ka kunga mari gi January ta Manipur lenga na ulau da saraga house khwaw sangjafam lawhalakliba prefabricated house ta lerakliba imung samaga kunga turonggi IDP singdi khangarang khanghodana mafam asigi ka ani the electric fitting ningthijana tawbiram dabadigi mai sakpagi thawdok tholpan akhi pokhali Rang mai sakpagi thawdok mayona khiba IDP singadur champur gi thengra lairakti lanjen naraktu lairakliba moirang them kiran maitei sei kunthra amadi moirang them ongwi bembem sei kunthra gan thuina hari garang gi thawdok asigi matang na palladuna moirang them ongwi bembem ga unaru bada makna haibada Ngarang ase ekoi prefabricated house si laimina ba IDP ayamba kwa kaithila protest yaw busali aduna thawdo asi pung kya da thokhiba no haibidi khangudri adu bunung thil pung ani humadu waida oigani khali aikoina lairiba lengana sabiduna thamliba yum sida fit tawriba mai gi wire sing si mapangal yamna soli ngara aikoi gi da mai sak ngai mamang na makhoi gi sida leiba ECM gi ka su mai sak ke tokhrabane adu matam du di yum sida lairiba mi sing thabak sathokna khidaba matam oibana kanba ngamoki ngarang ti lebak thibana aikhoi leminari ba ayamana peace rally satpa yawnaba sathoklingai da ayaki ka gi mai horakkiba kanba ngam hodre haina su paw mun makhatari